ꯂꯣꯏꯔꯦ ꯂꯣꯏꯈꯔꯦ ꯍꯧꯖꯤꯛꯇꯤ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯃꯤ ꯆꯥꯝꯌꯥꯡꯈꯩ ꯆꯅꯤꯃꯨꯛꯀꯤ ꯉꯥ ꯉꯧꯕꯒꯤ ꯈꯥꯡ ꯁꯨꯛ ꯑꯆꯧꯕꯗꯣ ꯑꯗꯨꯗ ꯁꯤꯒꯤ ꯃꯃꯥꯏ ꯈꯥꯏꯕꯣꯛ ꯑꯃ ꯄꯨꯔꯥ ꯆꯥꯛꯑꯦꯀꯣ ꯑꯗꯩ ꯁꯤꯒꯤ ꯊꯕꯥꯛ ꯃꯈꯨꯠ ꯀꯩꯀꯥ ꯂꯣꯏ ꯕꯣꯔꯦꯁꯨ ꯂꯩꯕ ꯆꯠꯂꯤ ꯃꯃꯥꯁꯨ ꯂꯩꯕ ꯆꯠꯂꯤ ꯑꯗꯨꯝ ꯄꯨꯔꯛꯑꯒ ꯑꯗꯨꯝ ꯄꯤꯊꯩꯕ ꯖꯨꯗꯣ ꯊꯛꯇ꯭ꯔꯒꯗꯤ ꯃꯁꯥꯗꯣ ꯅꯤꯛꯈꯣꯠꯅ ꯇꯧ. Hello guys, welcome back to our channel. Ichinaw mayam punamakpu amukasu hanna channel asida taramna ukchari. Ichinaw mayam ngasidi ko sum wari hitang lijarak yaina video se semjarak pani ko ngasigi video se ko sem yaina khalak pase kuire tha amamu heleba ko semsira semoisira yamna khalaga ko asum ngamdana lairak pani ko haidi asigi video se sembagi pangando dugi power da gonda yawde ko adugi semba ngamdana lak pani ko adubu ngasidi sum mayam yafamda wari se mate khitang oisu lijarage haina video se semjarak pani ado kari matangda oidino hagadi ko aina mamangda che supriya da su interview macha ma lawgibado ko adugi video aduga aise dum khara emotional oigibako che supriya na moi pabung kai ka jungi haidi dum palakpaduga aisu akoi pabung do lemadi nungaini ko haina kapkhebako adugi video aduga su ko ichina mayamana comment tawbireba ko na pabung kayam kuire laikhidaba adugaidi kamai tawna laikhidrino haise mi mayamana hangaibako adu ai kanam gi pakhum pidebako adugi matungda hadak se naucha su ai blog da khara toina yawreko ado adugi matamda su ko mayamna hangaibako pabung se kamaina laikhidabano wari amta lirau kamai laikhidrino haibirau haina mayama haibako adugi mayamdo ai se khumba se sum ngamdeba haidi pabung laikhidaba matang se ko ai yamna angang su oireko aduga adugi matek to ai ningchang ningdre haitare life ta ko dukki mati wa ki ko punsida dumaina wa bam pu yaujadribako pantang panbada haidi isada thuk lawibako wari libaga haidudi yamna haidi kamai haini aina hajik su ko wari lige haina video semjarai si ko ngamdira ngamoidira matek ta lekhidura ai kayum khangdebako adubu lirage haina khallaga tholakpani hajik hauna mi honje chongwa hawaleba ko haidi isade kairom toibako yamna khangde kamai haidina aduga ko wafum amana ko aigi comment ko naucha se kanano naucha se karino yamna hangbireba ko hoi aigi mamangi subscriber sing ko mamangdagi yengbirakpa viewer sing adi naucha se kanano habado loina khangeba ko adubu handak nauna changbirakpa ai ichina mayama di khangdaba yaweba ko aduduna mayama na hangai naucha se kana oidino kamaina oino amtang haibira waina dum haiba ko ado mayam dugi user name sing di ai khongat chadreba ko kayino ai ai manakta mobile su phone su ani suna leitaba haitare adudugi aduga amadi dum khangeba ko KS Farida haina ko asigi ita se ko ai gi channel se nauna yengbirakpani ba ko aduna magna su hangaiba ko naucha se kana oiduino aduga naucha gi mama ampa leitraba haibira wain haireba ko ado aina Farida haijage ba ko aigi naucha se ko aigi inau nupa ne ba ko akhoi ki chinau mari ne ba nupa ahum ga nupi amaga ai thantane ba ko ado mag akhoi naucha sina khwaidi atombani ado akhoi jumdadi ko haidi kama haini mag leitre ba asisi ko ina leire ba ko aiga pulap ai do siga lak podo khoda duty chakra khot khama tungda ai thonda leiba do nungai te ba duduna mag se purak pane ba ado mag se si pura bani na angani laila su tama tamina siga sum lairik tamba tuition tamba loina siga tawe ba ko ado khoi puna leimina bani ado ga nauchagi mama pa leitra ba haise leiye ba ko nauchagi mama leido pabung di lei hidre kuire mai pa moi khoba ma tani ba ko ado lei hidre asi haijage ba ko khangda ba singi haijabani ko aduga pabung leitabagi maram se matek khakti lirake ko yam sang di liaroge wari di yam sang adubu telapna sum mayam famda thamjaramge ba ko jamna sang libil dei ngam sungam da bajai ba ko adugi akhoi pabung se ko haidi akhoi di kamai ni kaidina in hawdi su aina chahi 13 13 sugarakpa matam sigani ba ko pabung leihidabase aina class 9 थारागा 10 का खलक बसे अजिगनी अखोय बाबुंग लै हिद्रिसे अदुगा अखोयदी भामोनी ना को बाबुंग सरका थबक तौदे बको भामोन हाइसिदी चाक थोंबा खुनबुबा असुगुंबा दुम तौनैदना को अनमना थबक तौगिबा मीना तौहरे तहौदबा सिंगदुदी चाक थोंबा खुनलेगी थबा अमा लोइना तौनैदना को अदुमाइना बाबुंग सु चाक थोंबा खोटपा दुम चटलेबा को अदु मीना सु यामना पामनाबा हाइतारे हाइदी वागासे दुम ngang khona yamna haidi kamai haini do launa yam phagi tawgan bado dei chai jang thongmo jo hawi khole mina yamna pamne ba ko ado chak thongba dum chali matam duga di mama thabak tawdre ba ko hojik podi sarkari thabak macha pitunu ama khak tawjare ba ko adu matam duga di kayum tawde ba pabungna jum chalai raga chatpane ba ko duga angang su ahum ko adu matam duga naucha su poktre ba ko
ꯑꯗꯣ ꯄꯥꯕꯨꯡꯁꯦ ꯀꯃꯥꯏꯅ ꯂꯩꯈꯤꯗ꯭ꯔꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯍꯥꯏꯗꯤ ꯑꯦꯜꯀꯣꯍꯣꯜ ꯈꯔ ꯁꯤꯖꯤꯟꯅꯩꯕꯀꯣ ꯖꯨ ꯈꯔ ꯊꯛꯏꯕꯀꯣ ꯍꯥꯟꯅꯗꯒꯤꯁꯨꯀꯣ ꯑꯗꯨꯒ ꯀꯃꯥꯏꯅ ꯃꯥꯒꯤ ꯑꯅꯥꯕꯁꯦ ꯍꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯔꯒꯗꯤ ꯆꯥꯛ ꯊꯣꯡꯕ ꯆꯠꯄꯗꯀꯣ ꯅꯣꯡꯃ ꯆꯥꯛ ꯊꯣꯡꯕ ꯆꯠꯄꯗ ꯃꯥꯛꯁꯦ ꯀꯗꯥꯏꯗꯅꯣ ꯃꯄꯥꯟ ꯊꯣꯛꯎꯏ ꯍꯥꯏꯕꯀꯣ ꯑꯗꯨꯗꯒꯤ ꯃꯥꯛꯁꯦ ꯁꯨꯝ ꯈꯔ ꯅꯥꯕ ꯍꯧꯒꯠꯂꯛꯄꯅꯦꯕ ꯅꯥꯕ ꯍꯧꯒꯠꯂꯛꯄ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯟꯊꯔꯒ ꯇꯧꯕꯗꯣ ꯍꯥꯏꯗꯤ ꯈꯪꯍꯧꯗꯅ ꯋꯥꯟꯊꯕꯗꯣ ꯁꯨꯝ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟꯗꯗꯤ ꯑꯗꯨꯝ ꯁꯥꯔꯩ ꯑꯅꯥꯕꯒ ꯁꯥꯔꯩ ꯍꯧꯕꯒ ꯍꯥꯏꯅꯕꯅꯦꯕꯀꯣ ꯑꯗꯣ ꯁꯥꯔꯩ ꯍꯥꯏꯁꯤꯗꯕꯨ ꯍꯥꯏꯗꯤ ꯑꯩꯁꯦ ꯄꯥꯈꯠꯂꯝꯗꯥꯏꯅꯤ ꯑꯩꯁꯦ ꯄꯥꯈꯠꯇꯣꯔꯦ ꯍꯥꯏꯁꯦ ꯈꯪꯕ ꯉꯝꯗꯦꯕꯀꯣ ꯑꯗꯨ ꯃꯇꯝꯗꯨꯒꯤ ꯁꯨꯝ ꯍꯧꯔꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯅꯥꯕꯁꯦ ꯍꯧꯒꯠꯂꯛ ꯃꯇꯝꯁꯤꯒ ꯅꯥꯎꯆꯥ ꯃꯤꯔꯣꯜꯂꯦꯕ ꯃꯤꯔꯣꯟꯕ ꯍꯧꯒꯠꯂꯦ ꯊꯥ 2-3 ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯁꯨꯔꯛꯑꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯁꯨꯔꯛꯄꯗꯒꯤ ꯄꯥꯕꯨꯡꯁꯦ ꯑꯗꯨꯒꯤ ꯆꯥꯛ ꯊꯣꯡꯕ ꯆꯠꯂꯨꯔ ꯃꯇꯨꯡꯗ ꯑꯃꯨꯔꯛ ꯋꯥꯟꯊꯈ꯭ꯔꯦꯕꯀꯣ ꯑꯗꯨꯏ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯅꯥꯎꯆꯥꯁꯦ ꯊꯥ 9 ꯁꯨꯔꯛꯄꯗ ꯑꯗꯨ ꯃꯇꯝꯗꯨꯒ ꯆꯥꯛ ꯊꯣꯡꯕꯁꯦ ꯈꯔ ꯂꯥꯝꯅ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯅ ꯆꯥꯛ ꯊꯣꯡꯕꯗꯤ ꯂꯥꯛꯇ꯭ꯔꯦ ꯑꯗꯨꯕꯨ ꯌꯨꯝ ꯄꯨꯕ ꯍꯥꯏꯁꯤꯗꯕꯨ ꯄꯩꯁꯥ ꯃꯊꯧ ꯇꯥꯏꯀꯣ ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨꯜ ꯇꯝꯃꯛꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯛꯏ ꯆꯥꯅꯕ ꯊꯛꯅꯕ ꯄꯩꯁా ꯃꯌꯥꯝ ꯃꯊꯧ ꯇꯥꯏꯀꯣ ꯌꯨꯝ ꯄꯨꯕ ꯃꯤ ꯑꯃꯗ ꯊꯥꯡꯒꯠꯂꯤꯕ ꯕꯣꯔꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯋꯦꯕꯀꯣ ꯐꯝꯅ ꯂꯩꯊꯣꯛꯄ ꯀꯩꯁꯨꯝ ꯌꯥꯄꯣꯠꯇꯦꯕꯀꯣ ꯌꯨꯝꯒꯤ ꯃꯤ ꯑꯃꯅ ꯄꯩꯁꯥ ꯇꯥꯜꯂꯤꯕ ꯃꯤꯗꯨꯅ ꯐꯝꯅ ꯂꯩꯊꯣꯛ ꯇꯥꯔꯒꯗꯤ ꯌꯨꯝꯗꯣ ꯀꯩꯁꯨꯝ ꯆꯂꯥꯏꯕ ꯉꯝꯗꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯨꯒꯤ ꯃꯁꯥꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯝ ꯊꯕꯛ ꯆꯠꯄꯗꯤ ꯂꯦꯞꯇꯦꯕꯀꯣ ꯑꯗꯣ ꯆꯥꯛ ꯊꯣꯡꯕ ꯆꯠꯇ꯭ꯔꯦ ꯍꯥꯏꯅꯀꯣ ꯅꯣꯡꯃ ꯍꯥꯏꯗꯤ ꯀꯩꯀꯧꯒꯦꯅꯦ ꯃꯤꯁꯇ꯭ꯔꯤ ꯁꯨꯕ ꯆꯠꯂꯦꯕꯀꯣ ꯑꯗꯣ ꯃꯤꯁꯇ꯭ꯔꯤ ꯁꯨꯕ ꯆꯠꯄ ꯅꯨꯃꯤꯠꯁꯤꯒꯅꯦ ꯌꯨꯝ ꯃꯊꯛꯇ ꯀꯩꯅꯣꯝ ꯀꯨꯞꯄꯤ ꯍꯥꯏꯕꯅꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯤ ꯍꯧꯔꯛꯄꯖꯥꯠꯅꯤ ꯑꯗꯨꯒ ꯋꯥꯟꯊꯔꯛꯑꯒ ꯃꯣꯏꯅꯗꯤ ꯈꯜꯂꯤꯖꯥꯠꯅꯤ ꯀꯥꯏꯔꯦꯟ ꯆꯤꯡꯅ ꯇꯧꯏ ꯃꯥꯅꯦ ꯀꯥꯏꯅ ꯁꯪꯒꯣꯝꯒ ꯄꯤꯊꯛ ꯈꯣꯠꯇꯛꯇꯅ ꯌꯥꯝꯅ ꯇꯧꯔ ꯃꯥꯅꯦꯕꯀꯣ ꯑꯗꯨꯒ ꯌꯨꯝꯗ ꯄꯥꯎ ꯂꯥꯛꯑꯦꯅ ꯄꯥꯕꯨꯡꯗꯣ ꯅꯣꯏ ꯅꯨꯄꯥꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯈꯣꯠꯂꯦ ꯑꯗꯨ ꯃꯇꯝꯗꯣ ꯑꯩꯈꯣꯏ ꯑꯃ ꯊꯥ 9 ꯑꯗꯨꯃꯥꯏꯅ ꯁꯨꯔꯦꯕꯀோ ꯃꯃꯥꯁꯨ ꯃꯕꯨꯛꯇ ꯃꯆꯥ ꯌꯥꯎꯉꯩꯀꯣ ꯁꯦꯟꯗꯦꯟꯒ ꯇꯣꯡꯗꯒꯤ ꯄꯥꯕꯨꯡꯗꯣ ꯑꯗꯨ ꯇꯧꯔꯦ ꯍꯥꯏꯕꯗꯨꯒ ꯆꯦꯟꯗꯅ ꯄꯥꯕꯨꯡ ꯃꯅꯥꯛꯇ ꯆꯠꯂꯨꯔꯦꯕꯀꯣ ꯑꯗꯨꯒ ꯄꯥꯕꯨꯡꯗꯣ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯗꯨꯒ ꯗꯥꯛꯇꯔ ꯌꯦꯡꯍꯟ ꯈꯣꯠꯍꯟꯅ ꯇꯧꯔꯦ ꯑꯗꯣ ꯀꯣꯛꯄꯗꯤ ꯉꯝꯗ꯭ꯔꯦꯕ ꯑꯗꯨꯒꯤ ꯑꯅꯥꯕꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯃꯥ ꯂꯩꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯩꯅ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗꯀꯣ ꯄꯥꯕꯨꯡꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯃꯥꯁꯦ ꯃꯄꯥꯟꯗ ꯊꯣꯛꯈꯤꯕꯀꯣ ꯃꯄꯥꯟꯗ ꯊꯣꯛ ꯃꯇꯝꯁꯤꯒ ꯑꯩꯈꯣꯏꯒꯤ ꯅꯣꯡ ꯇꯥꯏꯕꯀꯣ ꯑꯗꯨ ꯃꯇꯝꯗꯨꯒꯗꯤ ꯅꯥꯂꯥ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯥꯗꯤ ꯑꯗꯨꯗꯨꯒ ꯍꯧꯔꯛꯇꯅ ꯚꯣꯞ ꯂꯥꯎ ꯇꯥꯈꯤꯕ ꯃꯈꯣꯟꯗꯣ ꯌꯥꯝ ꯀꯟꯅ ꯍꯧꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔ ꯃꯇꯨꯡꯗ ꯀꯩ ꯃꯈꯣꯟꯅꯣꯅꯦ ꯍꯧꯖꯤꯛꯀꯤ ꯑꯗꯨꯃꯥꯏꯅ ꯊꯣꯛ ꯌꯦꯡꯕꯗꯅꯦ ꯃꯥꯁꯦ ꯄꯨꯔꯥ ꯄꯥꯈꯠꯂꯒ ꯋꯥꯟꯊꯔꯒ ꯇꯥꯅ ꯂꯩꯔꯝꯃꯦꯕꯀꯣ ꯃꯆꯤꯟꯗꯨꯒ ꯀꯣꯡꯒꯣꯟ ꯑꯉꯧꯕꯒ ꯀꯥꯗꯅ ꯑꯗꯨꯗꯩ ꯑꯩꯅ ꯂꯥꯎ ꯈꯣꯠꯅ ꯇꯧꯕꯗꯩ ꯃꯤ ꯃꯌꯥꯝ ꯆꯪꯉꯦꯅ ꯑꯗꯨꯗ ꯈꯣꯝꯒꯠꯂꯦ ꯑꯗꯨꯒ ꯑꯃꯨꯔꯛ ꯁꯨꯔꯦꯀꯣ ꯑꯅꯤꯔꯛ ꯁꯨꯔꯦꯀꯣ ꯃꯥꯒꯤ ꯋꯥꯟꯊꯕꯁꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ 3ꯔꯛ ꯁꯨꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏ ꯈꯨꯟꯗꯀꯣ ꯂꯧꯈꯠꯄ ꯑꯃ ꯂꯩꯕꯀꯣ ꯑꯗꯨꯗꯨꯒ ꯑꯩꯁꯨ ꯆꯠꯀꯦ ꯍꯥꯏꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯃꯦꯔꯤꯅꯥ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯑꯗꯨꯝ ꯂꯣꯏꯁꯪ ꯈꯣꯠꯆꯟꯅ ꯇꯧꯔꯤꯕꯀꯣ ꯑꯗꯨꯏꯗꯤ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯃꯃꯥꯅꯗꯤ ꯄꯥꯕꯨꯡꯗ ꯍꯥꯏꯌꯦꯕꯀோ ꯅꯪ ꯅꯪ ꯆꯠꯈ꯭ꯔꯅꯨꯅꯦ ꯆꯥꯛ ꯊꯣꯡꯕꯁꯦ ꯅꯪ ꯅꯁꯥꯁꯨ ꯅꯨꯡꯉꯥꯏꯇꯦ ꯈꯣꯠꯇꯦ ꯑꯗꯣ ꯄꯣꯊꯥꯔꯣ ꯆꯠꯈ꯭ꯔꯅꯨ ꯍꯥꯏꯅ ꯍꯥꯏꯕꯗ ꯄꯥꯕꯨꯡꯅ ꯆꯥꯛ ꯊꯣꯡꯕ ꯆꯠꯂꯨꯔꯒꯦꯗ ꯀꯩꯗꯧꯗꯣꯔꯤ ꯄꯩꯁꯥꯁꯨ ꯌꯥꯝꯅ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥꯁꯨ ꯂꯩꯇꯦ ꯁꯤ ꯆꯠꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯅ ꯍꯥꯏꯔꯒꯀꯣ ꯃꯥꯁꯦ ꯆꯠꯈ꯭ꯔꯦꯕꯀꯣ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯆꯥꯛ ꯊꯣꯡꯉꯦ ꯃꯣꯏ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤ ꯂꯥꯛꯇ꯭ꯔꯦꯕꯀꯣ ꯂꯧꯈꯠꯄ ꯅꯨꯃꯤꯠꯅꯦꯕ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯉꯥ ꯊꯣꯡꯕꯅꯦꯕ ꯑꯗꯣ ꯉꯥ ꯊꯣꯡꯕꯒꯤ ꯉꯥ ꯉꯧꯕꯒꯤ ꯃꯤ 150-200 ꯉꯥ ꯉꯧꯕꯒꯤ ꯈꯥꯡ ꯑꯆꯧꯕꯗꯣ ꯑꯗꯨꯗꯨꯒ ꯊꯥꯎ ꯈꯛ ꯌꯥꯝ ꯍꯥꯞꯄꯒ ꯉꯥ ꯐ꯭ꯔꯥꯏ ꯇꯧꯔꯤꯅꯤꯅꯀꯣ ꯑꯗꯨ ꯃꯇꯝꯗꯣ ꯅꯨꯡꯁꯥꯁꯨ ꯁꯥꯕ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯗꯨ ꯃꯇꯝꯗꯨꯒ ꯍꯧꯔꯛꯑꯕ ꯖꯥꯠꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯗꯤ ꯋꯥꯟꯊꯔꯒ ꯍꯥꯏꯗꯤ ꯈꯥꯡ ꯑꯁꯥꯕ ꯊꯥꯎꯗꯨꯒ ꯃꯥꯁꯦ ꯄꯨꯔꯥ ꯇꯥꯔꯕ ꯖꯥꯠꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯗꯤ ꯄꯨꯔꯥ ꯇꯥꯕꯗ ꯑꯩꯗꯤ ꯃꯥꯗꯤ ꯐꯤꯠ ꯑꯣꯏꯔꯃꯤꯅ ꯀꯔꯤꯝ ꯈꯪꯗ꯭ꯔꯦꯅ ꯌꯥꯝ ꯍꯦꯟꯖꯟꯅꯕꯨꯗꯤ ꯄꯨꯔꯥ ꯆꯥꯛꯄꯨꯗꯤ ꯁꯣꯛꯄ ꯅꯠꯇꯦꯕ ꯁꯤꯒꯤ ꯃꯃꯥꯏ ꯈꯥꯏꯕꯣꯛ ꯑꯃ ꯄꯨꯔꯥ ꯆꯥꯛꯑꯦꯀꯣ ꯑꯗꯩ ꯁꯤꯒꯤ ꯊꯕꯥꯛ ꯃꯈꯨꯠ ꯀꯩꯀꯥ ꯂꯣꯏ ꯆꯥꯛꯑꯦꯕ ꯁꯥꯏꯠ ꯑꯃꯗꯤ ꯆꯥꯛꯇꯦꯕꯀꯣ ꯑꯗꯨꯒ ꯁꯥꯏꯠ ꯑꯃꯗꯤ ꯂꯣꯏ ꯆꯥꯛꯑꯦꯕ ꯑꯗꯨꯒ ꯑꯩꯗꯤ ꯃꯌꯥꯝ ꯆꯪꯅ ꯈꯣꯝꯒꯠꯅ ꯍꯥꯏꯗꯤ ꯄꯨꯈꯠꯂꯒ ꯃꯉꯣꯟꯗ ꯊꯝꯃꯦ ꯑꯗꯣ ꯑꯩꯗꯤ ꯍꯥꯏꯗꯤ ꯃꯌꯥꯝ ꯇꯤꯟꯕ ꯍꯥꯏꯁꯤꯗꯕꯨ ꯀꯔꯤ ꯇꯧꯔꯒ ꯐꯗꯣꯏꯕ ꯀꯔꯤ ꯇꯧꯔꯒ ꯐꯗꯣꯏꯕ ꯀꯔꯤꯝ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦꯅꯀꯣ ꯑꯗꯨꯝ ꯑꯃꯅ ꯑꯃ ꯍꯥꯏꯖꯔꯛ ꯑꯃꯅ ꯑꯃ ꯍꯥꯏꯖꯤꯜꯂꯛꯀꯅꯤ ꯃꯌꯥꯝ ꯆꯪꯅ ꯏꯁꯤꯡ ꯕꯥꯇꯤꯟꯅ ꯖꯣꯔ ꯖꯣꯔ ꯍꯩꯖꯤꯟꯕꯤꯔꯖꯥꯠꯅꯤ ꯃꯁꯥꯗꯨꯒ ꯑꯗꯩꯗꯤ ꯃꯁꯥꯗꯣ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯀꯣꯔꯣꯡꯕꯥꯟꯗꯣ ꯂꯣꯏꯅ ꯍꯨꯗꯣꯛꯑꯦꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯗ ꯄꯥꯎ ꯐꯪꯉꯦꯕ ꯑꯩꯈꯣꯏ ꯄꯥꯎ ꯐꯪꯕꯗꯤ ꯑꯩꯗꯤ ꯎꯍꯧꯗ꯭ꯔꯦ ꯈꯨꯗꯛꯇ ꯑꯩꯗꯤ ꯎꯗꯦꯕ ꯑꯩꯗꯤ ꯏꯃꯥꯟꯅꯕꯤ ꯌꯨꯝꯗ ꯀꯟꯅ ꯂꯣꯏꯁꯜꯂꯦꯕꯀꯣ ꯆꯠꯇꯒꯤ ꯃꯃꯥ ꯂꯥꯛꯑꯦ ꯃꯃꯥ ꯂꯥꯛꯑꯒ ꯐꯥꯔꯁꯇ ꯃꯣꯏ ꯃꯃꯥ ꯂꯥꯛꯑ ꯃꯇꯨꯡꯗ ꯃꯣꯏ ꯃꯌꯥꯝ ꯆꯪꯅ ꯗꯥꯛꯇꯔꯗ ꯄꯨꯔꯦꯕꯀꯣ ꯐ꯭ꯂꯠꯇꯣꯔꯗ ꯗꯥꯛꯇꯔꯗ ꯆꯠꯂꯦ ꯑꯗꯨꯒ ꯑꯩꯗꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯃꯌꯥꯝ ꯄꯤꯔꯛꯑꯒ ꯍꯜꯂꯛꯑꯦ ꯑꯩꯁꯨ ꯂꯧꯈꯠꯄ ꯑꯃꯐꯥꯎ ꯌꯥꯎꯗ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯥꯕꯗꯤ ꯑꯩ ꯌꯨꯝꯗ ꯄꯞ ꯂꯥꯛꯑꯦ ꯑꯩ ꯌꯨꯝꯗ ꯑꯩꯈꯣꯏ ꯃꯨꯅꯨ ꯍꯣꯏ ꯑꯕꯨꯗꯤ ꯍꯣꯏ ꯇꯧꯔꯒ ꯂꯩꯃꯤꯟꯅꯔꯦ ꯃꯃꯥꯗꯤ ꯄꯥꯕꯨꯡ ꯃꯅꯥꯛꯇ ꯂꯩꯈꯔꯦ ꯑꯗꯨ ꯂꯩꯔꯒ ꯅꯣꯡꯃ ꯂꯩꯔ ꯅꯣꯡꯉꯥꯜꯂ ꯄꯥꯕꯨꯡꯒ ꯇꯧꯔ ꯍꯜꯂꯛꯃꯤꯟꯅꯔꯦꯕꯀꯣ ꯍꯜꯂꯛꯄꯗ ꯎꯕꯗꯅꯤ ꯍꯥꯏꯗꯤ ꯍꯥꯏꯕꯝ ꯍꯥꯏꯗꯤꯅꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯈꯪꯗꯦꯕ ꯑꯩ ꯎꯕꯒꯅꯦ ꯇꯨꯛ 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 ꯂꯥꯎꯕ ꯀꯤꯖꯕꯗꯣ ꯐꯥꯎꯔꯦꯕꯀꯣ ꯌꯦꯡꯕꯗ ꯍꯥꯏꯗꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯕ
ꯃꯈꯥꯗ ꯍꯤꯞꯄꯁꯨ ꯃꯈꯥꯗ ꯑꯗꯨꯝ ꯃꯥꯒꯤ ꯎꯟꯁꯥꯗꯣ ꯂꯩꯍꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕ ꯑꯗꯣ ꯑꯩꯗꯤ ꯂꯥꯗ ꯇꯧꯔꯒ ꯍꯤꯞꯄꯜꯂꯦꯕꯀꯣ ꯃꯥꯒꯤ ꯃꯈꯨꯠ ꯀꯩꯀꯥ ꯃꯁꯥꯗꯣ ꯈꯥꯏꯕꯣꯝ ꯑꯃ ꯆꯥꯕꯅꯤꯅ ꯈꯥꯏꯕꯣꯝꯗꯤ ꯆꯥꯛꯇꯕꯅꯤꯅ ꯈꯥꯏꯕꯣꯝꯗꯤ ꯐꯤꯗ ꯇꯧꯔꯒ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯥ ꯃꯄꯨꯝ ꯇꯧꯔꯒ ꯊꯥꯔꯦꯕꯀꯣ ꯑꯗꯨ ꯂꯩꯔꯒ ꯂꯥꯗ ꯊꯝꯃꯦꯕꯀꯣ ꯑꯗꯨꯒ ꯊꯥ ꯑꯗꯨꯝ ꯀꯪꯁꯟꯕꯁꯦ ꯅꯥꯏꯗꯦꯕ ꯑꯗꯨꯝ ꯑꯗꯨꯒ ꯑꯩꯁꯤ ꯍꯥꯏꯗꯤ ꯍꯦꯟꯅ ꯁꯣꯟꯊꯈ꯭ꯔꯦꯕꯀꯣ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯀꯩꯅꯣ ꯋꯥꯟꯊꯕꯤꯗꯣ ꯇꯧꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯩꯗ ꯑꯃꯨꯛ ꯇꯥꯔꯦ ꯊꯥꯎꯗ ꯑꯃꯨꯛ ꯇꯥꯎꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯊꯥꯎꯗ ꯆꯥꯛꯎꯔꯃꯤꯅ ꯃꯁꯥꯗꯣ ꯁꯣꯟꯊꯔꯦꯅꯀꯣ ꯑꯗꯨꯒꯤ ꯆꯩꯅꯥꯈꯣꯟ ꯃꯌꯥꯝꯗꯨꯒ ꯆꯤꯛꯄ ꯁꯥꯕ ꯑꯗꯩ ꯊꯨꯞꯄ ꯃꯌꯥꯝꯗꯣ ꯈꯥꯡꯕꯒꯀꯣ ꯑꯗꯨꯒꯩꯗꯤ ꯖꯨꯁꯨ ꯌꯥꯝ ꯊꯛꯏꯕ ꯄꯥꯕꯨꯡꯁꯦꯀꯣ ꯑꯗꯨꯒꯩꯗꯤ ꯃꯥꯁꯦ ꯇꯤꯚꯤꯁꯨ ꯄꯥꯏꯔꯛꯑꯦꯕ ꯇꯤꯚꯤ ꯄꯥꯏꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯂꯥꯏꯌꯦꯡꯕ ꯌꯥꯕ ꯂꯥꯏꯌꯦꯡꯉꯦꯀꯣ ꯃꯃꯥꯁꯨ ꯁꯣꯝꯗ ꯀꯟꯅ ꯊꯥ ꯁꯨꯖꯜꯂꯛꯑꯦ ꯑꯉꯥꯡ ꯄꯣꯛꯀꯗꯕ ꯈꯣꯠꯀꯗꯕ ꯑꯗꯨꯝ ꯇꯧꯔꯦꯕꯀꯣ ꯑꯗꯨꯒ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯄꯥꯕꯨꯡꯁꯨ ꯅꯥꯅ ꯁꯨꯝ ꯂꯩꯔꯦ ꯃꯥꯒꯤꯗꯨꯗꯤ ꯑꯗꯨꯝ ꯈꯔ ꯇꯞꯅ ꯑꯗꯨꯝ ꯀꯪꯁꯜꯂꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯤꯚꯤ ꯑꯃꯨꯛ ꯅꯥꯔꯦꯕꯀꯣ ꯇꯤꯚꯤ ꯅꯥꯔꯛꯑꯒ ꯃꯇꯨꯡꯗꯀꯣ ꯃꯃꯥꯁꯨ ꯑꯉꯥꯡ ꯄꯣꯛꯑꯦ ꯅꯧꯆꯥ ꯄꯣꯛꯑꯦꯀꯣ ꯑꯗꯨ ꯂꯣꯏꯔꯒ ꯅꯧꯆꯥꯁꯦ ꯊꯥ 5 ꯁ꯭ꯋꯥꯏꯁꯤꯒ ꯄꯥꯕꯨꯡ ꯌꯥꯝ ꯁꯣꯟꯖꯜꯂꯦꯕ ꯃꯕꯨꯛꯀ ꯀꯪꯈꯠ ꯈꯣꯠꯀꯠꯇꯅ ꯂꯣꯏꯅ ꯏꯅ ꯏꯁꯤꯡ ꯑꯣꯜꯂꯒ ꯇꯧꯕꯗꯣ ꯇꯧꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯁꯨ ꯍꯥꯏꯗꯤ ꯈꯔ ꯑꯗꯨꯝ ꯆꯥꯎꯔꯃꯤꯅ ꯑꯩꯈꯣꯏ ꯌꯨꯝꯗꯨꯒꯗꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯦꯅꯀꯣ ꯃꯃꯥ ꯃꯇꯨꯡꯗ ꯃꯃꯥꯗꯤ ꯑꯉꯥꯡꯗꯣ ꯃꯆꯥ ꯆꯦꯟꯕꯅꯤꯅ ꯁꯪꯒꯣꯝ ꯄꯤꯊꯛꯄꯅꯤꯅ ꯊꯥꯗꯣꯛꯄ ꯌꯥꯗꯦ ꯄꯥꯕꯨꯡꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗꯣꯏꯕ ꯑꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯀꯅꯥꯝꯁꯨ ꯂꯩꯇꯦꯀꯣ ꯍꯥꯏꯗꯤ ꯇꯨꯡ ꯃꯥꯡ ꯌꯦꯡꯕꯗ ꯀꯅꯥꯝ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦꯅꯦ ꯍꯥꯏꯗꯤ ꯋꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯅꯤꯅꯦ ꯑꯃꯗꯤ ꯂꯩꯌꯦꯕꯀꯣ ꯄꯥꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯤ ꯃꯥꯁꯨ ꯁꯤꯒ ꯊꯥꯖꯩꯌꯦꯕꯀꯣ ꯑꯗꯨꯒ ꯄꯥꯕꯨꯡꯒꯤ ꯃꯅꯥꯎꯅꯨꯄꯥ ꯃꯌꯥꯝꯕꯁꯤꯡꯒꯤ ꯂꯣꯏꯅ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯕꯅꯤꯅ ꯃꯣꯏ ꯀꯅꯥꯝ ꯂꯥꯛꯇꯦꯕ ꯑꯗꯨꯗꯨꯅ ꯑꯍꯥꯟꯕ ꯄꯥꯕꯨꯡ ꯄꯨꯕꯁꯦ ꯑꯩꯒ ꯅꯤꯅꯦꯒ ꯄꯥꯕꯨꯡꯒ ꯇꯧꯔꯒ ꯆꯠꯄꯅꯦꯕꯀꯣ ꯁꯤꯜꯆꯔꯗ ꯑꯗꯨꯒ ꯁꯤꯜꯆꯔꯗ ꯂꯥꯏꯌꯦꯡꯉꯦ ꯅꯤꯅꯦꯗꯤ ꯄꯥꯕꯨꯡ ꯊꯝꯃꯝꯃꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦꯕꯀꯣ ꯃꯥꯒꯤ ꯑꯉꯥꯡꯁꯤꯡ ꯂꯩꯍꯧꯔꯤ ꯌꯨꯝ ꯂꯩꯍꯧꯔꯤ ꯍꯥꯏꯅ ꯑꯩꯒ ꯄꯥꯕꯨꯡꯒꯇ ꯃꯦꯗꯤꯀꯦꯜꯗ ꯂꯩ ꯈꯪꯉꯕ ꯍꯥꯏꯗꯤ ꯑꯗꯨꯒꯩꯗꯤꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯄꯥꯕꯨꯡꯁꯦ ꯃꯦꯗꯤꯀꯦꯜꯗ ꯄꯨꯔꯦꯕꯀꯣ ꯃꯦꯗꯤꯀꯦꯜꯗ ꯄꯨꯔ ꯃꯇꯨꯡꯗ ꯅꯤꯅꯦꯅꯗꯤ ꯄꯥꯕꯨꯡ ꯊꯝꯃꯝꯃꯒ ꯁꯨꯝ ꯆꯠꯈ꯭ꯔꯦꯕꯀꯣ ꯌꯨꯝꯗ ꯃꯤ ꯀꯩꯅꯣ ꯂꯩꯍꯧꯗꯦ ꯍꯥꯏꯅꯀꯣ ꯑꯗꯨ ꯂꯣꯏꯔꯒ ꯑꯩꯒ ꯄꯥꯕꯨꯡꯒꯇ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯄꯥꯕꯨꯡ ꯍꯣꯠꯅꯔꯒ ꯂꯩꯗꯣꯏꯅꯤꯀꯣ ꯀꯩꯁꯨꯝꯁꯨ ꯍꯧꯒꯠꯄꯁꯨ ꯉꯝꯗꯕ ꯀꯩꯁꯨꯝꯁꯨ ꯉꯝꯗꯕ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯩꯔꯤꯅꯦꯕ ꯑꯗꯩ ꯃꯣꯏꯒꯤ ꯗꯣꯛꯇꯔ ꯃꯌꯥꯝꯗꯨꯅ ꯍꯥꯏꯔꯒ ꯅꯣꯏꯒꯤ ꯀꯅꯥꯝ ꯂꯩꯇ꯭ꯔꯥ ꯀꯩꯒꯤꯅꯣ ꯑꯍꯟꯁꯤꯡ ꯂꯥꯛꯇ꯭ꯔꯤꯁꯦ ꯅꯪꯒ ꯀꯃꯥꯏꯅ ꯂꯥꯛꯏꯅꯣ ꯈꯣꯠꯂꯤꯅꯣ ꯑꯩꯈꯣꯏꯅ ꯂꯩꯇꯦ ꯈꯣꯠꯇꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨ ꯂꯣꯏꯔꯒ ꯁꯨꯝ ꯌꯦꯡꯕ ꯍꯧꯒꯠꯂꯦꯀꯣ ꯑꯗꯨ ꯃꯇꯝꯗꯨꯒ ꯍꯥꯏꯗꯤ ꯅꯨꯃꯤꯠ 4 ꯂꯩꯔꯛꯑꯦꯕꯀꯣ ꯑꯩꯈꯣꯏ ꯃꯦꯗꯤꯀꯦꯜꯗ ꯑꯗꯩ ꯂꯥꯏꯌꯦꯡꯉꯒ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯃꯊꯧ ꯇꯥꯕ ꯈꯣꯠꯄ ꯑꯩꯅ ꯂꯣꯏꯅ ꯆꯦꯜꯂꯤ ꯆꯦ ꯆꯥꯡ ꯑꯃ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯣꯏꯅ ꯇꯧꯋꯦꯕꯀꯣ ꯑꯗꯨ ꯂꯣꯏꯔꯒ ꯐꯔꯦꯕ ꯅꯨꯃꯤꯠ 4 ꯂꯩꯔ ꯃꯇꯨꯡꯗ ꯇ꯭ꯔꯤꯄꯨꯔꯥꯗꯩ ꯄꯥꯕꯨꯡꯇꯣꯟꯁꯨ ꯂꯥꯛꯑꯦ ꯑꯗꯨ ꯂꯣꯏꯔꯒ ꯅꯤꯅꯦ ꯍꯣꯏ ꯇꯧꯔ ꯂꯧꯕ ꯂꯥꯛꯑꯦꯕꯀꯣ ꯃꯃꯥꯁꯨ ꯅꯣꯡꯃ ꯂꯥꯛꯑꯝꯃꯤ ꯃꯔꯛꯇ ꯑꯉꯥꯡ ꯄꯨꯔꯒꯀꯣ ꯑꯗꯨ ꯃꯇꯝꯗꯨꯒꯗꯤ ꯅꯧꯆꯥꯁꯨ ꯊꯥ 5 ꯈꯛꯇꯪ ꯁꯨꯕꯅꯤꯅ ꯗꯥꯛꯇꯔꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗꯣ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤ ꯑꯉꯥꯡ ꯃꯆꯥꯗꯨꯒꯀꯣ ꯑꯗꯨꯗꯨꯒꯤ ꯃꯃꯥꯅ ꯅꯣꯡꯃ ꯂꯥꯛꯑꯝꯃꯦꯕꯀꯣ ꯆꯥꯛ ꯄꯨꯔꯛꯑꯒ ꯑꯗꯨ ꯂꯣꯏꯔꯒ ꯑꯩꯈꯣꯏꯁꯦ ꯑꯗꯨꯒ ꯈꯔꯅꯤ ꯂꯩꯔꯦꯀꯣ ꯂꯩꯔꯒ ꯈꯔ ꯐꯔꯦ ꯍꯥꯏ ꯀꯥꯟꯗꯨꯒ ꯑꯩꯈꯣꯏ ꯍꯜꯂꯛꯑꯦꯕꯀꯣ ꯌꯨꯝꯗ ꯄꯥꯕꯨꯡꯇꯣꯟ ꯍꯣꯏ ꯀꯩꯅꯣꯍꯣꯏꯅ ꯂꯧ ꯂꯥꯛꯇꯅꯀꯣ ꯑꯗꯨ ꯃꯇꯝ ꯍꯜꯂꯛꯑꯒ ꯈꯔꯅꯤꯃꯨꯛ ꯐꯔꯦ ꯍꯞꯇꯥꯃꯨꯛꯁꯦ ꯄꯨꯔꯥ ꯐꯔꯦꯕ ꯑꯗꯨ ꯂꯣꯏꯔꯒ ꯄꯥꯕꯨꯡꯁꯦ ꯃꯥ ꯈꯪ ꯃꯥꯟꯅꯦ ꯃꯁꯥꯅ ꯃꯥꯁꯦ ꯍꯤꯡꯉꯔꯣꯏ ꯌꯥꯔꯔꯣꯏ ꯍꯥꯏꯁꯦ ꯈꯪ ꯃꯥꯟꯅꯦꯕꯀꯣ ꯑꯩꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯑꯩꯈꯣꯏꯁꯨ ꯂꯥꯏꯌꯦꯡꯕꯗ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯂꯣꯏꯌꯦꯕꯀꯣ ꯃꯃꯥꯒꯤ ꯁꯅꯥ ꯀꯩ ꯑꯩꯒꯤꯁꯨ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯂꯣꯏꯈ꯭ꯔꯦꯕꯀꯣ ꯌꯣꯟꯊꯣꯛ ꯈꯣꯠꯇꯣꯛꯇꯅ ꯑꯗꯣ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯏꯄꯥ ꯍꯥꯏꯗꯣ ꯂꯩꯕꯅ ꯐꯩꯗꯅꯀꯣ ꯃꯤꯅꯁꯨ ꯎꯁꯤꯠꯇꯦ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯡ ꯈꯛꯇ ꯂꯩꯕꯁꯦ ꯃꯤꯅ ꯀꯩꯁꯨꯝ ꯎꯁꯤꯠꯄꯣꯠꯇꯦꯕ ꯃꯥꯒꯤ ꯇꯨꯡꯗ ꯃꯥꯒꯤ ꯃꯈꯨꯔꯥ ꯃꯇꯣꯟꯅ ꯖꯪ ꯂꯥꯎꯅ ꯂꯩ ꯇꯥꯔꯒꯗꯤ ꯐꯅ ꯃꯄꯥ ꯂꯩꯇ꯭ꯔꯁꯨ ꯃꯤꯅ ꯁꯨꯝ ꯎꯁꯤꯠꯂꯤꯀꯣ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯍꯥꯏꯁꯦ ꯆꯥꯎꯁꯜꯂꯛꯑꯁꯨ ꯃꯤꯒꯤ ꯑꯐꯠꯇꯕ ꯃꯤꯠꯌꯦꯡꯁꯨ ꯆꯪꯉꯤ ꯑꯐꯕ ꯃꯤꯠꯌꯦꯡꯁꯨ ꯆꯪꯉꯤ ꯅꯠꯇ꯭ꯔꯒꯅ ꯅꯨꯄꯥ ꯍꯥꯏꯁꯦ ꯃꯊꯧ ꯇꯥꯏꯕꯀꯣ ꯌꯨꯝ ꯑꯃ ꯄꯥꯟ ꯇꯥꯔꯒꯗꯤ ꯄꯥꯝꯕꯣꯝ ꯇꯤꯡꯅꯕ ꯃꯤ ꯑꯃꯗꯤ ꯂꯩ ꯃꯊꯧ ꯇꯥꯏꯕꯀꯣ
ꯑꯗꯨꯅ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦꯅꯀꯣ ꯆꯪꯉꯒ ꯂꯩꯈꯤꯗꯕꯗꯣ ꯑꯗꯨꯒ ꯑꯩꯗꯤ ꯃꯥ ꯁꯨꯝ ꯈꯪ ꯃꯥꯅꯦꯕꯀꯣ ꯃꯥꯁꯦ ꯀꯨꯏꯅ ꯍꯤꯡꯉꯔꯣꯏ ꯍꯥꯏꯁꯦ ꯑꯗꯨꯒꯤ ꯃꯥ ꯑꯩꯈꯣꯏ ꯈꯪꯍꯟꯗꯕꯤꯗ ꯃꯥ ꯖꯨ ꯍꯨꯔꯥꯟꯅ ꯊꯛꯏꯕ ꯑꯩꯈꯣꯏ ꯈꯪꯗꯦꯕꯀꯣ ꯖꯨ ꯊꯛꯏ ꯍꯥꯏꯁꯦ ꯑꯗꯨꯒ ꯑꯩꯗꯤ ꯑꯗꯨꯝ ꯊꯛꯏ ꯑꯩꯈꯣꯏꯅ ꯊꯛꯀꯅꯨ ꯈꯣꯠꯀꯅꯨꯅ ꯉꯥꯡꯉꯁꯨ ꯃꯥ ꯇꯥꯗꯦꯕ ꯕꯨꯕꯣꯛ ꯍꯣꯏꯗꯣ ꯑꯩꯗꯤ ꯄꯥꯕꯨꯡꯒꯤ ꯃꯃꯥ ꯍꯣꯏꯅꯁꯨ ꯁꯨꯝ ꯍꯥꯏꯕ ꯖꯨ ꯊꯛꯀꯅꯨ ꯅꯤꯅꯦ ꯍꯣꯏꯅꯁꯨ ꯉꯥꯡꯉꯤ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯉꯥꯡꯉꯤ ꯃꯃꯥꯁꯨ ꯉꯥꯡꯉꯤ ꯑꯗꯨ ꯃꯥ ꯑꯗꯨꯝ ꯊꯛꯏ ꯑꯗꯨ ꯊꯛꯄꯗꯣ ꯍꯦꯟꯖꯤꯜꯂꯛꯑꯕꯅꯤꯅ ꯃꯕꯨꯛꯁꯨ ꯑꯗꯨꯝ ꯀꯪꯕ ꯍꯧꯒꯠꯂꯦ ꯏꯅ ꯏꯁꯤꯡ ꯑꯣꯟꯗꯅ ꯌꯥꯗ꯭ꯔꯦꯕꯀꯣ ꯃꯁꯥꯗꯣ ꯑꯗꯨꯒ ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥꯁꯤꯗꯕꯨ ꯐꯪꯗ꯭ꯔꯒ ꯉꯥꯎꯔꯤꯅꯀꯣ ꯑꯗꯨ ꯃꯥꯛꯇꯣ ꯖꯨ ꯊꯛꯀꯦꯅ ꯍꯥꯏꯕꯗꯀꯣ ꯑꯩꯈꯣꯏ ꯃꯃꯥ ꯎꯄꯥꯏ ꯂꯩꯇꯅ ꯃꯃꯥꯕꯨ ꯖꯨ ꯂꯧꯕ ꯆꯠꯄ ꯃꯇꯥꯡ ꯌꯥꯎꯈꯔꯦ ꯄꯥꯕꯨꯡ ꯍꯥꯏꯗꯤ ꯖꯨꯗꯣ ꯊꯛꯇ꯭ꯔꯒꯗꯤ ꯃꯁꯥꯗꯣ ꯅꯤꯛ ꯈꯣꯠꯅ ꯇꯧꯕꯅꯤꯅ ꯑꯗꯨꯗꯨꯒꯤ ꯊꯑꯣꯏ ꯖꯨꯗꯣ ꯄꯤꯊꯛꯇ꯭ꯔꯒꯗꯤ ꯃꯥꯛꯇꯣ ꯅꯤꯛꯄꯗꯣ ꯆꯦꯡꯕ ꯉꯝꯗꯦꯕ ꯃꯥꯅ ꯋꯥꯅ ꯈꯥꯡꯕꯗꯣ ꯑꯗꯨꯗꯨꯒꯤ ꯃꯃꯥ ꯐꯥꯎꯕ ꯖꯨ ꯂꯩꯕ ꯆꯠꯂꯦꯕꯀꯣ ꯑꯩꯈꯣꯏ ꯑꯕꯨꯔꯦ ꯖꯨ ꯂꯩꯕ ꯆꯠꯂꯤ ꯃꯃꯥ ꯖꯨ ꯂꯩꯕ ꯆꯠꯂꯤ ꯑꯗꯨꯝ ꯄꯨꯔꯛꯑꯒ ꯑꯗꯨꯝ ꯄꯤꯊꯛꯏꯕ ꯑꯗꯨ ꯂꯣꯏꯔꯒ ꯁꯤꯒ ꯊꯝꯃꯗꯤ ꯌꯥꯔꯣꯏꯅ ꯑꯩꯈꯣꯏꯅ ꯇ꯭ꯔꯤꯄꯨꯔꯥꯗ ꯑꯃꯨꯛ ꯊꯥꯔꯦꯕꯀꯣ ꯇ꯭ꯔꯤꯄꯨꯔꯥꯗ ꯆꯠꯂꯨꯔꯦ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯥꯏꯌꯦꯡꯉꯦ ꯇ꯭ꯔꯤꯄꯨꯔꯥꯗ ꯈꯔ ꯐꯅꯔꯒꯗ꯭ꯔꯥ ꯍꯥꯏꯅ ꯊꯥꯔꯨꯔꯦꯀꯣ ꯑꯗꯨꯒ ꯑꯩ ꯍꯜꯂꯛꯄꯗ ꯑꯃꯨꯛ ꯍꯦꯟꯖꯜꯂꯦꯕꯀோ ꯑꯗꯨꯒ ꯑꯩ ꯍꯜꯂꯛꯄꯗꯗꯤ ꯀꯨꯏꯅ ꯍꯤꯡꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯑꯩ ꯍꯜꯂꯛꯑꯒ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯑꯩꯅꯒ ꯑꯗꯨꯝ ꯏꯔꯨꯊꯣꯛꯄꯤ ꯈꯣꯠꯄꯤꯅ ꯇꯧꯋꯦꯕꯀꯣ ꯃꯐꯤ ꯃꯔꯣꯟ ꯀꯔꯤꯝ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯑꯗꯨꯕꯨ ꯑꯩ ꯑꯗꯨꯝ ꯏꯔꯨꯊꯣꯛꯄꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯂꯣꯏꯔꯒ 10ꯅꯤꯃꯨꯛ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯅꯨꯃꯤꯠ 5ꯅꯤ 6ꯅꯤꯕꯨꯗꯤ ꯑꯗꯨꯝ ꯐꯝꯗ ꯇꯥꯏ ꯑꯗꯩ ꯑꯗꯨꯝ ꯍꯧꯒꯠꯂꯛꯇ꯭ꯔꯦꯕ ꯑꯩꯗꯤ ꯑꯗꯨꯝ ꯐꯃꯨꯡꯗ ꯍꯤꯞꯈꯤꯕꯗꯨ ꯑꯩ ꯑꯗꯨꯝ ꯍꯧꯒꯠꯂꯛꯇ꯭ꯔꯦ ꯐꯃꯨꯡꯗ ꯈꯣꯡ ꯍꯥꯝꯕ ꯈꯣꯠꯄ ꯄꯨꯝꯅꯃꯛ ꯂꯣꯏ ꯇꯧꯋꯦ ꯃꯃꯥ ꯂꯣꯏ ꯁꯦꯕꯥ ꯇꯧ ꯈꯣꯠꯅ ꯇꯧꯋꯦꯕꯀꯣ ꯑꯗꯨꯏ ꯃꯇꯨꯡꯗꯗꯤ ꯍꯥꯏꯗꯤꯀꯣ ꯃꯌꯥꯝ ꯑꯩ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯂꯤꯕꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯗꯤꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯑꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯤꯗꯤ ꯂꯤꯊꯣꯛꯅꯤꯡꯗꯦꯅꯀꯣ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯤ ꯑꯩ ꯅꯣꯡꯐꯥꯎ ꯈꯟꯗꯦ ꯍꯥꯏꯗꯤ ꯀꯥꯎꯁꯜꯂꯛꯑꯦꯕ ꯑꯩ ꯏꯄꯥꯗꯣ ꯀꯥꯎꯔꯦ ꯍꯥꯏꯕ ꯅꯠꯇꯦꯕꯀꯣ ꯑꯗꯨꯒꯤ ꯊꯧꯗꯣꯛ ꯃꯌꯥꯝ ꯋꯥꯈꯤ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯀꯥꯎꯁꯜꯂꯛꯑꯦꯕꯀꯣ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯆꯥꯎꯁꯜꯂꯛꯑꯦꯀꯣ ꯑꯗꯨꯒ ꯑꯩꯗꯤ ꯃꯥꯒꯤ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯅꯔꯕꯅꯤꯅ ꯍꯥꯟꯅꯩ ꯑꯗꯨꯃꯥꯏꯅꯁꯨ ꯋꯥꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯍꯥꯟꯅꯗꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯦꯕ ꯌꯦꯡꯉꯨꯔꯒꯗꯤ ꯀꯃꯥꯏ ꯍꯥꯏꯅꯤ ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯋꯥꯔꯝꯃꯤꯀꯣ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡ ꯆꯥꯎꯁꯜꯂꯛꯄꯩ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯨ ꯆꯥꯎꯔꯦ ꯑꯩꯈꯣꯏꯁꯨ ꯃꯥꯒꯤ ꯂꯝꯕꯤꯗꯣ ꯆꯠꯅꯔꯝꯃꯤꯅ ꯑꯗꯨꯛ ꯌꯥꯝ ꯋꯥꯅꯗ꯭ꯔꯦꯕꯀꯣ ꯄꯩꯁꯥ ꯂꯨꯄꯥꯒꯤꯕꯨ ꯑꯣꯏꯔꯣ ꯑꯃꯒꯤꯕꯨ ꯑꯣꯏꯔꯣ ꯑꯗꯨꯛ ꯌꯥꯝ ꯋꯥꯗ꯭ꯔꯦꯕ ꯑꯗꯨ ꯃꯇꯝꯗꯨꯗꯤ ꯋꯥꯔꯝꯃꯤ ꯑꯗꯨꯗꯨꯅ ꯑꯗꯨꯒꯤ ꯑꯋꯥꯕ ꯃꯌꯥꯝꯗꯣ ꯈꯟꯖꯟꯅꯤꯡꯗꯦꯕꯀꯣ ꯑꯗꯣ ꯑꯩꯗꯤ ꯃꯃꯥ ꯍꯣꯏꯅꯁꯨ ꯑꯩꯗꯣ ꯌꯥꯝ ꯋꯥꯈꯤꯕꯅꯤꯅ ꯑꯉꯥꯡꯁꯤꯡꯗꯁꯨꯀꯣ ꯍꯥꯏꯗꯤ ꯑꯗꯨꯒꯨꯝꯕꯗꯣ ꯅꯣꯡꯕꯨ ꯋꯥꯔꯤꯗꯣ ꯍꯧꯗꯣꯛꯇꯦꯕ ꯑꯩꯈꯣꯏ ꯃꯥꯍꯣꯏꯁꯨ ꯍꯧꯗꯣꯛꯇꯦ ꯑꯩꯁꯨ ꯍꯧꯗꯣꯛꯇꯦ ꯀꯅꯥꯝ ꯍꯧꯗꯣꯛꯇꯦꯕꯀꯣ ꯑꯗꯨꯝꯕ ꯋꯥꯔꯤꯗꯣ ꯍꯥꯏꯗꯤ ꯀꯥꯎꯔꯃꯤꯅꯀꯣ ꯑꯝꯇ ꯅꯤꯡꯁꯤꯡꯉꯛꯄꯗꯅꯦ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯊꯛꯇꯀꯣ ꯑꯩꯁꯦ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯀꯞꯅ ꯈꯣꯠꯅ ꯇꯧꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯃꯤꯅꯁꯨ ꯅꯨꯡꯁꯤꯕ ꯃꯤ ꯈꯔꯅꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯅꯤꯀꯣ ꯅꯨꯡꯁꯤꯅ ꯑꯗꯨꯝ ꯀꯃꯦꯟ ꯄꯤꯕꯤꯔꯛꯀꯅꯤ ꯑꯗꯨꯒ ꯅꯨꯡꯁꯤꯗꯕ ꯃꯤ ꯈꯔꯅꯗꯤ ꯑꯗꯨꯝ ꯁꯤꯊꯔꯛꯀꯅꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯩ ꯍꯥꯏꯗꯤ ꯀꯃꯥꯏ ꯍꯥꯏꯅꯤ ꯇꯥꯕꯗꯣ ꯑꯩ ꯉꯝꯃꯣꯏꯕ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯀꯅꯥꯝꯇ ꯀꯔꯤꯝ ꯍꯥꯏꯗꯅ ꯑꯗꯨꯝ ꯂꯥꯛꯄꯅꯦ ꯑꯗꯨꯕꯨ ꯍꯟꯗꯛꯁꯦ ꯅꯥꯎꯆꯥꯁꯨ ꯚꯤꯗꯤꯑꯣꯗ ꯌꯥꯎꯔꯦ ꯑꯗꯩ ꯅꯥꯎꯆꯥꯅꯒ ꯅꯍꯥꯟ ꯄꯥꯕꯨꯡ ꯎꯅꯤꯡꯉꯤ ꯈꯣꯠꯅꯤꯡꯉꯤ ꯍꯥꯏꯕꯗꯨꯒꯁꯨ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯅ ꯍꯦꯟꯅ ꯈꯪꯅꯤꯡꯕꯗꯣ ꯐꯥꯎꯔꯦꯕꯀꯣ ꯑꯗꯨꯅ ꯍꯪꯉꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯒꯦ ꯍꯥꯏꯅ ꯁꯦꯝꯃꯛꯄꯅꯦꯕꯀꯣ ꯃꯤꯅ ꯖꯍꯥ ꯍꯥꯏꯖꯔꯛꯑꯁꯨ ꯍꯥꯏꯖꯔꯛꯑꯁꯅꯨ ꯈꯔ ꯑꯩꯅ ꯑꯉꯝꯕꯗꯣ ꯁꯨꯝ ꯁꯝꯂꯞꯅ ꯑꯗꯨꯝ ꯂꯤꯔꯝꯃꯒꯦ ꯍꯥꯏꯅ ꯑꯗꯨꯒꯤ ꯁꯦꯝꯃꯛꯄꯅꯦꯕ ꯑꯗꯨꯝ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅꯁꯨ ꯂꯥꯟꯅ ꯈꯟꯕꯤꯅꯨ ꯑꯩꯅ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯂꯤꯔꯒ ꯀꯦꯃꯦꯔꯥ ꯃꯥꯡꯗ ꯀꯞꯄꯒ ꯚ꯭ꯌꯨꯋꯔꯁ ꯐꯪꯅꯕꯅꯤ ꯍꯥꯏꯅ ꯑꯗꯨ ꯑꯩ ꯀꯩꯁꯨꯝ ꯑꯗꯨꯃꯥꯏꯅ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯂꯤꯅꯤꯡꯗꯕꯅꯤ ꯁꯨꯛ ꯀꯨꯏꯕꯁꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯤꯔꯦ ꯑꯗꯣ ꯑꯁꯤꯒꯤ ꯋꯥꯔꯤꯁꯦ ꯂꯤꯔꯒ ꯑꯩ ꯀꯃꯥꯏꯅ ꯀꯞꯄꯣꯏꯗꯣꯏꯅꯣ ꯑꯩ ꯀꯃꯥꯏꯅ ꯃꯤꯠꯇꯩ ꯄꯤ ꯇꯥꯔꯣꯏꯗꯣꯏꯅꯣ ꯏꯁꯥꯁꯦ ꯊꯛ ꯊꯛꯅꯤ ꯉꯁꯥꯏꯗꯩ ꯈꯨꯗꯨꯝ ꯇꯥꯁꯜꯂꯒ ꯈꯥꯡꯉꯤꯅꯤ ꯈꯪꯉꯕ ꯍꯥꯏꯗꯤ ꯀꯞꯇꯅꯕ ꯍꯥꯏꯅ ꯑꯗꯨꯕꯨ ꯌꯥꯗꯦ ꯈꯥꯡꯕꯁꯦ ꯑꯗꯨꯝ ꯇꯥꯔꯛꯑꯦꯕꯀꯣ ꯀꯩꯗꯧꯅꯤ ꯑꯩꯗꯤ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯛꯏꯅ ꯅꯨꯡꯁꯤꯅꯕ ꯑꯗꯨꯅꯤ ꯑꯗꯨꯒ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯃꯇꯨꯡ 10ꯅꯤꯃꯨꯛ ꯊꯥ ꯃꯈꯥꯏꯃꯨꯛ ꯂꯩꯔꯝꯃꯦꯕꯀꯣ ꯌꯨꯝꯗ ꯑꯗꯨꯒ ꯐꯝꯗ 10ꯅꯤꯃꯨꯛ ꯑꯗꯨꯃꯥꯏꯅ ꯇꯥꯔ ꯃꯇꯨꯡꯗ ꯄꯥꯕꯨꯡꯅ ꯍꯦꯛ ꯁꯤꯔꯝꯗꯥꯏ ꯃꯇꯝꯗꯣ ꯑꯗꯨꯒ ꯑꯩ ꯌꯨꯝꯗ ꯂꯩꯇꯦꯕꯀꯣ ꯑꯩ ꯑꯉꯥꯡꯁꯨ ꯑꯣꯏꯕꯅꯤꯅ ꯑꯗꯨꯛ ꯌꯥꯝ ꯀꯩꯅꯣ ꯇꯧꯗꯦꯅ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯎꯒꯦ ꯍꯥꯏꯅ ꯀꯣꯏꯊꯣꯛꯎꯕꯅꯦꯕꯀꯣ ꯑꯗꯣ ꯃꯃꯥꯅ ꯏꯁꯤꯡ ꯄꯤꯊꯛꯄ ꯃꯇꯝꯗꯀꯣ ꯏꯁꯤꯡ ꯑꯩꯈꯣꯏ ꯃꯃꯥꯅ ꯄꯤꯊꯛꯑꯒ ꯑꯗꯩ ꯁꯤꯔꯦꯕꯀꯣ ꯃꯥ ꯐꯥꯔꯁꯇ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯃꯥꯅ ꯏꯁꯤꯡꯗꯣ ꯖꯥꯎ ꯑꯃ ꯄꯤꯊꯛꯑꯦ ꯑꯗꯩ ꯄꯨꯂꯞ ꯆꯪꯈ꯭ꯔꯦꯕꯀꯣ ꯏꯁꯤꯡꯗꯣ ꯑꯗꯨꯏ ꯃꯇꯨꯡꯗ ꯁꯦꯀꯦꯟ ꯈꯤꯇꯪ ꯍꯩꯕꯁꯤꯒꯀꯣ ꯃꯌꯥꯏ ꯆꯠꯔꯛꯄꯁꯦ ꯏꯁꯤꯡꯁꯦ ꯂꯣꯏꯅ ꯊꯣꯛꯂꯛꯑꯕ ꯖꯥꯠꯅꯤ ꯑꯗꯨꯒ ꯑꯩ ꯁꯨꯝ ꯁꯣꯔ ꯇꯠꯂꯦꯕꯀꯣ ꯑꯗꯩꯗꯤ ꯑꯩꯉꯣꯟꯗ ꯑꯗꯩ ꯃꯤ
ꯂꯥꯡꯅꯔꯦ ꯑꯗꯣ ꯑꯩꯁꯨ ꯈꯪꯉꯦ ꯆꯦꯜꯂꯦ ꯑꯗꯣ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯂꯣꯏꯈꯔꯦ ꯍꯧꯖꯤꯛꯇꯤ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯑꯩ ꯃꯁꯛ ꯎꯕ ꯐꯪꯗꯕ ꯃꯈꯣꯟ ꯇꯥꯕ ꯐꯪꯗꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯤ ꯃꯤꯒꯤ ꯃꯃꯥ ꯃꯄꯥ ꯄꯨꯄꯥꯡ ꯁꯨꯅ ꯂꯩꯕꯁꯤꯡꯗꯣ ꯎꯔꯒ ꯌꯥꯝ ꯆꯛꯏꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯤ ꯃꯆꯥ ꯑꯃꯒꯤ ꯄꯨꯟꯁꯤꯗꯀꯣ ꯃꯃꯥ ꯃꯄꯥ ꯁꯨꯅ ꯂꯩꯕ ꯍꯥꯏꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯅꯦꯕꯀꯣ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯗꯨꯗꯤ ꯀꯩꯁꯨꯝ ꯅꯠꯇꯦꯀꯣ ꯁꯨꯅ ꯂꯩꯕꯗꯣ ꯃꯊꯧ ꯇꯥꯏꯕꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯌꯨꯝ ꯑꯃ ꯄꯥꯟꯕꯗꯀꯣ ꯅꯨꯄꯥ ꯂꯩꯇꯕ ꯑꯍꯜ ꯂꯩꯇꯕ ꯍꯥꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏꯀꯣ ꯁꯨꯝꯕ ꯃꯥꯌꯣꯛꯅꯕ ꯃꯤꯅꯗꯤ ꯑꯗꯨꯝ ꯈꯪꯉꯅꯦꯕ ꯑꯩꯈꯣꯏꯁꯨ ꯆꯥꯎꯁꯜꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯃꯤ ꯃꯌꯥꯝ ꯑꯃꯅꯁꯨ ꯍꯥꯏꯗꯤ ꯃꯤꯠꯌꯦꯡ ꯂꯥꯟꯅꯁꯨ ꯌꯦꯡꯉꯛꯏ ꯅꯨꯡꯁꯤꯅꯁꯨ ꯌꯦꯡꯕ ꯌꯥꯎꯏ ꯐꯠꯇꯅꯁꯨ ꯌꯦꯡꯕ ꯌꯥꯎꯏ ꯑꯗꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯣ ꯃꯥꯌꯣꯛꯅꯔꯒ ꯂꯥꯛꯄꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨꯝ ꯑꯗꯨꯝꯕꯕꯨꯗꯤ ꯂꯩꯇꯦꯀꯣ ꯂꯩꯇ꯭ꯔꯒꯁꯨ ꯅꯤꯡꯁꯤꯡꯉꯨꯕꯗꯅꯦ ꯅꯨꯡꯉꯥꯏꯇꯦꯕ ꯀꯃꯥꯏꯅ ꯍꯥꯏꯅꯤ ꯑꯩ ꯈꯪꯗꯦ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯇ ꯍꯥꯏꯖꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯑꯇꯩꯗꯤ ꯍꯥꯏꯕ ꯉꯝꯃꯔꯣꯏ ꯑꯩ ꯃꯇꯝ ꯄꯨꯝꯅꯃꯛꯇꯀꯣ ꯑꯩꯒꯤꯗꯨꯗꯤ ꯌꯥꯝ ꯈꯜꯂꯨꯗꯦꯀꯣ ꯅꯥꯎꯆꯥ ꯍꯣꯏ ꯃꯨꯅꯨ ꯃꯣꯏꯁꯦ ꯌꯥꯝ ꯈꯜꯂꯤ ꯍꯣꯏ ꯑꯩꯒ ꯑꯕꯨꯔꯦꯒꯁꯨ ꯑꯋꯥꯕꯁꯦ ꯃꯌꯥꯝ ꯃꯥꯌꯣꯛꯅꯩ ꯃꯨꯅꯨ ꯍꯣꯏꯗꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯗꯦ ꯅꯥꯎꯆꯥꯁꯨ ꯑꯋꯥꯕ ꯃꯁꯛ ꯈꯪꯗꯦ ꯃꯣꯏꯅ ꯆꯥꯎꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯋꯥꯠꯇꯅꯕ ꯑꯗꯨꯝ ꯍꯣꯠꯅꯩ